ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧꯁꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯐꯃꯨꯡꯗ ꯅꯥꯔꯒ ꯂꯩꯔꯦ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯑꯩꯁꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯏꯖꯣꯟꯗꯨ ꯏꯅꯥꯛꯇ ꯀꯧꯔꯛꯎ ꯖꯣꯟ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯍꯥꯏꯕ ꯏꯜꯂꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯥꯏꯅꯤ ꯃꯅꯥꯏ ꯖꯣꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯥꯖꯔꯕ ꯖꯣꯟ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅꯁꯨ ꯅꯧꯔꯤ ꯅꯪꯅ ꯏꯆꯥꯁꯤꯕꯨ ꯃꯄꯥ ꯁꯛꯅ ꯈꯪꯒꯗꯕ ꯍꯩꯒꯗꯕ ꯃꯌꯥꯝꯗꯨ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯃꯤꯠꯁꯤ ꯎꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯃꯅꯥꯏ ꯖꯣꯟꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯒꯅꯤ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯅꯤꯡꯊꯧꯅ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯀꯥ ꯃꯌꯥꯝ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝꯁꯤ ꯏꯆꯥꯅꯨꯄꯥꯗ ꯅꯪꯅ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯕꯨ ꯑꯁꯣꯝ ꯅꯥꯀꯜꯒꯤ ꯑꯔꯣꯏꯕ ꯀꯥꯗꯨꯃꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯈꯛ ꯌꯦꯡꯍꯟꯒꯅꯨ ꯀꯥꯗꯨꯗ ꯊꯦꯠꯂꯤꯕ ꯁꯅꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛ ꯃꯗꯨꯗ ꯉꯥꯎꯈꯤꯒꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯑꯋꯥꯕ ꯀꯌꯥ ꯇꯥꯕ ꯌꯥꯏ ꯃꯅꯥꯏ ꯖꯣꯟꯅ ꯃꯗꯨꯃꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯃꯤꯠꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯁꯨ ꯁꯤꯈ꯭ꯔꯦ ꯅꯤꯡꯊꯧꯗꯨꯒꯤ ꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯕꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯃꯅꯥꯏ ꯖꯣꯟꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯒꯤ ꯌꯥꯝꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯀꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯀꯥ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯀꯥ ꯃꯌꯥꯝꯗꯨ ꯌꯦꯡꯍꯜꯂꯛꯄꯅ ꯃꯃꯩꯊꯪꯗ ꯃꯄꯥꯅ ꯊꯣꯡ ꯍꯥꯡꯂꯨꯒꯅꯨ ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯇꯝꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯀꯥꯁꯤꯃꯗꯤ ꯊꯣꯡ ꯍꯥꯡꯗ꯭ꯔꯤꯕꯁꯦ ꯃꯅꯥꯏ ꯖꯣꯟꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯕꯨ ꯀꯤꯍꯟꯒꯗꯕ ꯑꯃꯈꯛ ꯂꯩꯔꯦ ꯅꯤꯡꯊꯧꯅ ꯑꯩ ꯀꯣꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯎꯔꯦ ꯋꯥꯠꯂꯤꯕꯁꯤ ꯁꯤ ꯈꯛꯇꯅꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯅꯥꯏ ꯖꯣꯟꯅ ꯅꯤꯡꯊꯧꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯇꯥꯔꯛꯄ ꯌꯥꯏ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯃꯁꯤ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯏꯈꯧ ꯂꯥꯡꯕꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯃꯁꯤꯒꯤ ꯀꯥꯁꯤ ꯅꯍꯥꯛꯅ ꯁꯣ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯍꯦꯜꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯅꯥꯏ ꯖꯣꯟꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯁꯣ ꯆꯕꯨꯟ ꯑꯗꯨꯗꯒꯤ ꯀꯥꯗꯨꯒꯤ ꯁꯣꯗꯨ ꯊꯤꯔꯛꯏ ꯁꯣ ꯍꯥꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯪꯈꯤ ꯑꯗꯨꯒ ꯃꯤꯠꯀꯨꯞꯇꯨꯗ ꯊꯦꯠꯂꯤꯕ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯅꯤꯡꯊꯧꯅ ꯎꯗꯅꯕ ꯊꯨꯅꯃꯛ ꯂꯧꯊꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ ꯅꯤꯡꯊꯧꯗꯨꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯊꯦꯠꯂꯤꯕ ꯅꯤꯡꯊꯤꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯎꯔꯦ ꯁꯛꯇꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯀꯌꯥꯅ ꯂꯩꯇꯦꯡꯉꯤ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧꯗꯨ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯨꯅ ꯁꯨꯃꯠꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯅꯥꯏ ꯖꯣꯟꯅ ꯅꯤꯡꯊꯧꯗꯨꯕꯨ ꯊꯥꯡꯂꯒ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯈꯜꯂꯤ ꯀꯔꯤ ꯄꯨꯊꯣꯛꯂꯒꯕ ꯍꯦ ꯏꯁꯣꯔ ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨ ꯅꯤꯡꯊꯧꯗꯨ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯑꯣ ꯑꯗꯨꯛ ꯅꯤꯡꯊꯤꯕ ꯁꯛꯇꯝ ꯃꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯃꯅꯥꯏ ꯖꯣꯟꯅ ꯈꯨꯝꯃꯤ ꯃꯗꯨ ꯁꯅꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ ꯑꯩ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯋꯥꯏꯁꯤ ꯊꯥꯎ ꯍꯥꯏꯔꯕꯁꯨ ꯊꯥꯔꯒꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ ꯃꯅꯥꯏ ꯖꯣꯟꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯆꯥ ꯏꯕꯦꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯎꯄꯥꯏ ꯑꯃꯈꯛ ꯇꯧꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯦꯝ ꯑꯗꯨꯅ ꯄꯥꯝꯂꯤꯕꯁꯤ ꯁꯅꯥꯒꯤ ꯄꯣꯠ ꯆꯩ ꯍꯥꯏꯕꯗꯤ ꯁꯅꯥꯒꯤ ꯇꯦꯕꯜ ꯁꯅꯥꯒꯤ ꯆꯧꯀ꯭ꯔꯤ ꯁꯅꯥꯒꯤ ꯄꯨꯈꯝ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ ꯁꯅꯥꯒꯤ ꯎꯄꯨ ꯁꯅꯥꯒꯤ ꯄꯣꯠ ꯆꯩꯃꯛꯇꯅꯤ ꯅꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯟꯒꯩꯁꯤꯗ ꯁꯅꯥ ꯇꯣꯟ 5ꯗꯤ ꯂꯩꯔꯤ ꯑꯐꯥꯎꯕ ꯁꯅꯥ ꯁꯨꯕꯁꯤꯡ ꯅꯦꯛꯂꯒ ꯑꯉꯛꯄ ꯁꯥꯒꯤ ꯃꯤꯇꯝ
ꯐꯖ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯀꯌꯥ ꯁꯥꯍꯜꯂꯁꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯂꯝꯗꯨꯒꯤ ꯑꯐꯥꯎꯕ ꯁꯅꯥꯁꯨꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯐꯖ ꯐꯖꯔꯕ ꯀꯣꯜ ꯂꯤꯛ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅ ꯍꯛꯇꯨꯅ ꯁꯥꯕ ꯃꯤꯇꯝ ꯀꯌꯥ ꯁꯥꯔꯝꯃꯤ ꯈꯨꯗꯤꯡꯃꯛ ꯁꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯖꯍꯥꯖ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯂꯂꯣꯟꯕ ꯁꯥꯔꯒ ꯅꯤꯡꯊꯧꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯖꯍꯥꯖꯇꯨ ꯊꯧꯔꯛꯂꯦ ꯄꯟꯊꯨꯡꯐꯝꯗ ꯌꯧꯔꯕ ꯀꯥꯟꯗ ꯃꯅꯥꯏꯖꯣꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯄꯨꯔꯛꯀꯦ ꯁꯅꯥꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏꯖꯣꯟꯗꯨ ꯖꯣꯟ ꯖꯣꯟ ꯂꯥꯎꯕ ꯐꯨꯔꯤꯠ ꯂꯤꯠꯁꯤꯜꯂꯤ ꯖꯣꯟ ꯖꯣꯟ ꯂꯥꯎꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄ ꯌꯥꯕ ꯅꯤꯡꯊꯤꯖꯔꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯣꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯈꯛ ꯁꯅꯥꯒꯤ ꯕꯥꯇꯤꯟ ꯑꯅꯤꯈꯛꯇ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯖꯣꯟꯅ ꯈꯨꯝꯃꯤ ꯑꯩ ꯂꯂꯣꯟꯕ ꯑꯃꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯆꯣꯟꯕ ꯐꯨꯔꯤꯠꯇꯨ ꯍꯥꯏꯗꯣꯛꯂꯒ ꯁꯅꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯎꯍꯜꯂꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯄꯣꯠꯆꯩꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯁꯣꯏꯗꯅꯃꯛ ꯄꯥꯝꯒꯅꯤ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯂꯩꯍꯧꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯖꯣꯟꯕꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯈꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯈꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯁꯅꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩ ꯃꯁꯤ ꯂꯣꯏꯅ ꯂꯩꯍꯧꯔꯒꯦ ꯖꯣꯟꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯑꯃꯒꯤ ꯃꯅꯥꯏꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯈꯔꯁꯤꯗꯤ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯖꯍꯥꯖꯇ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒ ꯌꯦꯡꯅꯕꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯅꯥꯒꯤ ꯐꯖ ꯐꯖꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯀꯌꯥꯅꯤ ꯃꯗꯨꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯁꯨ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯊꯝꯕ ꯆꯜꯂꯣꯏ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯃꯁꯥꯃꯛ ꯆꯠꯂꯒ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯖꯍꯥꯖ ꯑꯗꯨꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯦꯡꯂꯨꯔꯁꯤ ꯃꯇꯝꯗꯨꯗ ꯖꯣꯟꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯖꯍꯥꯖ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯖꯍꯥꯖ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯦ ꯅꯤꯡꯊꯧꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯤꯡꯊꯤꯖꯩ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯖꯍꯥꯖ ꯃꯅꯨꯡꯒꯤ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯒ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯎꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏꯖꯣꯟꯅ ꯑꯇꯩ ꯂꯣꯏꯅꯔꯛꯂꯤꯕ ꯖꯍꯥꯖ ꯁꯦꯟꯅꯕꯁꯤꯡ ꯑꯗꯨꯗ ꯖꯍꯥꯖꯇꯨ ꯊꯧꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯖꯍꯥꯖꯇꯨ ꯊꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯖꯥ ꯏꯕꯦꯝ ꯑꯗꯨꯗꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯖꯍꯥꯖꯇꯨ ꯊꯧꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯁꯅꯥꯅ ꯁꯥꯕ ꯁꯅꯥꯒꯤ ꯉꯥ ꯁꯅꯥꯒꯤ ꯄꯣꯠꯆꯩ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝꯗꯨ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯄꯨꯡ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯂꯣꯟꯕ ꯁꯥꯔꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯔꯝꯂꯦ ꯃꯇꯝꯗꯨꯗ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯩꯕꯨ ꯅꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ ꯑꯩꯕꯨ ꯂꯂꯣꯟꯕ ꯑꯃꯅ ꯐꯥꯔꯕ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯂꯂꯣꯟꯕ ꯅꯠꯇꯦ ꯑꯩ ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯩ ꯅꯪꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯒꯤ ꯅꯤꯡꯊꯤꯕꯗꯨꯅ ꯑꯩꯕꯨ ꯄꯨꯝꯁꯨꯝ ꯁꯨꯝꯃꯠꯈꯤꯗꯨꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯂꯥꯛꯀꯠꯈꯤꯗꯨꯅ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝ ꯑꯗꯨ ꯈꯔꯗꯤ ꯏꯪꯊꯔꯝꯃꯤ ꯁꯥꯎꯔꯒ ꯀꯩꯗꯧꯔꯨꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯖꯍꯥꯖ ꯑꯗꯨꯁꯨ ꯁꯃꯨꯗ꯭ꯔ ꯏꯌꯥꯏꯗꯨꯗ ꯊꯧꯔꯤ ꯃꯅꯥꯏꯖꯣꯟꯗꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯇꯣꯟꯋꯥꯏꯗ ꯐꯝꯂꯒ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯖꯟꯇ꯭ꯔ ꯈꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏꯖꯣꯟꯅ ꯀ꯭ꯋꯥꯛ 3 ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯤꯕꯗꯨ ꯎꯔꯝꯃꯤ ꯖꯣꯟ ꯖꯟꯇ꯭ꯔ ꯈꯣꯡꯕ ꯂꯦꯞꯂꯒ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯏ ꯀ꯭ꯋꯥꯛ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯖꯍꯥꯖ ꯑꯁꯤꯗ ꯄꯨꯔꯒ ꯆꯠꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯀ꯭ꯋꯥꯛ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝ ꯑꯁꯤꯗꯤ ꯐꯪꯂꯔꯣꯏꯗꯣ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃꯗꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯁꯤꯗꯤ
ꯑꯍꯥꯟꯕꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯈꯣꯏꯅ ꯀꯪꯐꯥꯜ ꯌꯧꯔꯕ ꯀꯥꯟꯗ ꯁꯒꯣꯜ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯤꯡꯊꯧꯅ ꯁꯒꯣꯜꯗꯨ ꯇꯣꯡꯂꯒ ꯆꯠꯅꯤꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯇꯣꯡꯂꯨꯔꯕꯗꯤ ꯅꯤꯡꯊꯧꯗꯨ ꯄꯨꯔꯒ ꯁꯒꯣꯜꯗꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯒꯅꯤ ꯅꯤꯡꯊꯧꯁꯤꯅ ꯃꯆꯥ ꯏꯕꯦꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯛꯇꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯅꯤꯡꯊꯧꯗꯨ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏꯒꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯍꯥꯟꯕꯒꯤ ꯀ꯭ꯋꯥꯛꯇꯨꯅ ꯂꯩ ꯁꯒꯣꯜꯗꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯕꯗꯤ ꯅꯤꯡꯊꯧꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯧꯗ ꯍꯦꯛ ꯇꯝꯂꯨꯔꯕꯗꯤ ꯇꯝꯂꯤꯕ ꯃꯤꯗꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯒꯣꯜꯗꯨ ꯍꯥꯠꯂꯕꯁꯨ ꯅꯤꯡꯊꯧꯁꯤꯅ ꯅꯨꯄꯤꯁꯤꯕꯨꯗꯤ ꯐꯪꯂꯣꯏꯗꯧꯔꯤ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯐꯖꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯅ ꯁꯥꯕ ꯃꯥꯟꯕ ꯐꯤꯖꯣꯜ ꯈꯔꯈꯛ ꯐꯖꯕ ꯄꯨꯈꯝꯗ ꯍꯥꯞꯂꯒ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯍꯨ ꯆꯦꯟꯕ ꯄꯣꯠꯅ ꯁꯥꯕꯅꯤ ꯃꯗꯨ ꯃꯍꯥꯛꯅ ꯁꯦꯠꯂꯨꯔꯕꯗꯤ ꯃꯍꯥꯛ ꯁꯤꯔꯅꯤꯗꯣ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯁꯤ ꯃꯗꯨꯗꯒꯤ ꯀꯟꯅꯕ ꯄꯥꯝꯕꯩꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯅꯤꯁꯨꯕꯒꯤ ꯀ꯭ꯋꯥꯛꯇꯨꯅ ꯈꯨꯝꯃꯤ ꯂꯩ ꯀꯅꯥꯒꯨꯝꯕꯅ ꯐꯤꯖꯣꯜꯗꯨ ꯈꯨꯠꯅ ꯊꯦꯡꯗꯅ ꯃꯩ ꯊꯥꯗꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯐꯝꯁꯤ ꯅꯤꯡꯊꯧꯗ ꯍꯦꯛ ꯇꯝꯂꯨꯔꯕꯗꯤ ꯇꯝꯂꯨꯔꯤꯕ ꯃꯤꯗꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯍꯦꯛꯇ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯃ ꯈꯪꯉꯤ ꯐꯤꯖꯣꯜꯗꯨ ꯃꯩ ꯊꯥꯗꯣꯛꯂꯕꯁꯨ ꯅꯤꯡꯊꯧꯁꯤꯅ ꯅꯨꯄꯤꯁꯤꯕꯨ ꯐꯪꯂꯔꯣꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯍꯧꯕ ꯃꯇꯝꯗ ꯃꯆꯥ ꯏꯕꯦꯝ ꯑꯁꯤ ꯖꯒꯣꯏ ꯁꯥꯒꯅꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤꯅꯤ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯆꯥ ꯏꯕꯦꯝ ꯑꯕꯨ ꯊꯥꯡꯒꯠꯂꯒ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯊꯕꯥꯛꯇꯒꯤ ꯏ ꯃꯔꯤꯛ 3 ꯈꯛꯇꯪ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯍꯤꯡꯐꯝ ꯂꯩꯇꯦ ꯋꯥꯐꯝꯁꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯃꯤꯁꯛꯇꯨ ꯅꯨꯡ ꯑꯣꯟꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀ꯭ꯋꯥꯛ 3 ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯃꯅꯥꯏꯖꯣꯟꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯝꯃꯤ ꯃꯅꯥꯏꯖꯣꯟꯅ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯅꯤꯡꯊꯧꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯖꯍꯥꯖꯇꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯊꯣꯛꯂꯦ ꯖꯍꯥꯖꯇꯒꯤ ꯍꯦꯛ ꯀꯣꯝꯊꯔꯛꯄꯒ ꯁꯒꯣꯜ ꯑꯃꯈꯛ ꯖꯍꯥꯖ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯁꯒꯣꯜꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯐꯔꯦꯗ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯗ ꯍꯦꯛ ꯇꯣꯡꯂꯒ ꯆꯠꯂꯒꯦ ꯅꯤꯡꯊꯧꯅ ꯁꯒꯣꯜꯗꯨ ꯍꯦꯛ ꯇꯣꯡꯒꯦ ꯇꯧꯕꯒ ꯃꯅꯥꯏꯖꯣꯟꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯂꯒ ꯁꯒꯣꯜꯗꯨꯗ ꯀꯥꯞꯄꯤ ꯈꯨꯗꯛꯇ ꯁꯒꯣꯜꯗꯨ ꯁꯤꯔꯦ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯔꯛꯂꯤꯕ ꯃꯅꯥꯏ ꯑꯇꯩꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯅꯤꯡꯊꯧꯅ ꯇꯣꯡꯒꯦ ꯇꯧꯔꯤꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯒꯣꯜꯁꯤꯕꯨ ꯍꯥꯠꯂꯤꯕꯁꯤ ꯀꯌꯥꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯣ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯊꯥꯖꯔꯕ ꯖꯣꯟꯅꯤ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯒꯅꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯅꯤꯡꯊꯧꯅ ꯁꯦꯠꯀꯗꯕ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯑꯃꯈꯛ ꯄꯨꯈꯝꯗ ꯍꯥꯞꯂꯒ ꯂꯩꯔꯝꯃꯤ ꯐꯤꯖꯣꯜꯗꯨ ꯁꯅꯥ ꯂꯨꯄꯥꯒꯤ ꯐꯤꯖꯣꯜ ꯃꯥꯜꯂꯤ ꯅꯤꯡꯊꯧꯅ ꯐꯤꯖꯣꯜꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯅꯥꯏꯖꯣꯟꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯐꯤ ꯑꯃ ꯎꯞꯂꯒ ꯐꯤꯖꯣꯜꯗꯨ ꯄꯨꯔꯒ ꯆꯦꯟꯈꯤ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯈꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯌꯦꯡꯉꯨꯅꯦ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯅꯦ ꯍꯟꯗꯛꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯑꯩꯒꯤ ꯐꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯊꯥꯖꯔꯕ ꯖꯣꯟꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯀꯩꯅꯥ ꯑꯗꯨꯁꯨ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯩꯅꯥ ꯑꯗꯨ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ ꯃꯇꯝꯗꯨꯗ ꯃꯅꯥꯏꯖꯣꯟꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯥꯗꯨꯕꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯤ ꯖꯣꯟꯅ ꯈꯨꯗ ꯀꯨꯟꯊꯔꯒ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯊꯕꯥꯛꯇꯒꯤ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯏ ꯃꯔꯤ 3 ꯈꯛ ꯆꯤꯡꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯀꯥꯝꯊꯣꯛꯏ ꯈꯨꯗꯛꯇ ꯀꯩꯅꯥ ꯑꯗꯨ ꯁꯣꯔ ꯍꯣꯜꯂꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯆꯪꯂꯛꯇꯨꯅ ꯇꯧꯔꯤꯕꯗꯨ ꯎꯔꯦ ꯅꯤꯡꯊꯧꯅ ꯂꯥꯟꯅ ꯈꯟꯈꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯏꯖꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥ ꯂꯩ ꯅꯨꯄꯥꯁꯤ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ ꯑꯁꯨꯝꯅ ꯖꯣꯟꯕꯨ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯖꯣꯟꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯅꯅꯕ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤ ꯊꯧꯔꯤ ꯌꯥꯅꯕꯒꯤꯗꯃꯛ ꯖꯣꯟꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯦꯞꯍꯜꯂꯦ
Matamduda Manai Zona Hairei Iningthau Hatkadoraba mi khudingmak hatringegi mamangda magi apamba aningbadu phongdokpagi tanjadu pibani Aishu aigi oibo wafam amatang haijaba yagadra Ningthawna khummi yani nangi kari apamba phongdokningba lei Manai Zona khummi Iningthawna aibu lana iral sibire ai iningthawda lankidabani Asumna hairaduna mahakna jahasta famlingai matamda kwak ahumna sanakiba wari amadi thokiba singdugi maramda loinamak hairammi Manai Zona toramliba singdu mabu kanabagidamaktani khanglabada ningthawna hairei Oh John ai nangonda lankhre aibu amukta ngakpiyu hai nakhoi John bu makhada putharo Adubu John di magi aroiba wahidu haiba loifatringai matamda makhongdagi hauraga kok phauba nunggi murti onkhre Ningthaw amadi rani du madu uruba matamda nungaitaba phaurammi Nunggi mitam ONKHRABA John bu thangtharaga Ningthawna mahaki kaada thamlammi Ningthawna matam ayambada John gi mitam aduda yenglaga lale haina kapchai Matam khara haukhre rani du machanupa phaibok ama pokle Machanupa ani du kaphai chatpa hairakpa matam asida nongmadi mama rani du laisangda lai khurumba chatkhi Matamduda ningthawdudi John gi murti aduda yenglaga yamna nungaitana sonjai Oh John Karina nahakpu amuk hanna mi olhanba ngamgadage Matamduda murtidudagi khonjel amakak tholakhi Nahakna nahaki khwaidagi nungsijabadu katrabadi aibu mi olhanba ngamloi Ningthawna khummi sangsarsta leiriba asidagi nangna apamadu karino ai soidana makpigani Murtidudagi amuk hairei Nahakna nahaki nachanupa anigi makoktu nakhutpakna kaklaga thorakpa iduna aingonda chashillabadi ai amuk hanna mi oina halakani Ningthawdu nungsiraba macha anidubu hat bhairakpa aduda pakhatpa amadi thukatpa phawi adubu Manai Zona magidamak tawkhiba mayamdu khallaga John bu mi olhalage haina chap yungna khankhre aduna magi thangsangdu paikhatlaga mahakki manakta sanajaramba angang anidugi makoktu thunamak kakthatle aduga thorakpa idu Manai Zon gi murtida taishilli Matamduda Manai Zon du mi onthorakhi aduga ningthawda hairei iningthawna hakki asumbasi mamal naide Asi hairamlaga angang anigi makoktu makhoi gi masada mapa chanana thammi aduga thangna yanbagi mapaduda khutna taklammi adudagidi kakhraba makoktu amuk hanna samjinaraktuna angang anidu hingalakhi aduga harauna hanagi matawgumna amuk sanakhi Ningthawdu adukki matik harawrammi Talaksida magi nupidu lai khurumba halakpagi makhol tarai aduna ningthawna Manai Zon amadi macha anidubu upu amagi marumda lolhalle Ranina kada hek changlakpa matamda ningthawna hairei Nang lai khurumba chatluribra Ranina khummi Hoi aikhoi gi khudong thibana John bu laibak thian khibado yamna nungaite Ningthawna aikhoi gi chanupa anisi aikhoina kathoklawadi mahak amuk hana halakani maduda rani du mamai ngangsinki mitkup amani gi matungda hairei mahaki lamandi aikhoina singba ngamlaro paukhumdu taba matamda ningthawdu pele mahakna khalibadumak mahaki nupinasu khalambaduda upu marumda lotlaga thamliba Manai Zon amadi macha anidubu kauthoktuna uhalle aduga hairei Isorna aikhoibu sanbire mahakpusu taibangda halakhalle aduga icha anisu karisu tawdre masigi matungda ningthawna ranida thokiba thodok singdu loinamak lire matungda makhoi nunga yaifana pankhi